mayambu ahan namukda warina chongi maikidagi ikok no na taram nokjari tabirasi akoina pujarak warida Memicha mari suba tangka ngarang wari hapa kudong chakidre adugidamak ngakpigani tabirasi Memicha gi mari suba tangka nahan gitangka adugi makha tarakpada Nongdamba na maga punalang minabu hiyaduna Tomal amadi magi nupina second thorka chakibado yamna kanna khongkibani adubu makoi gi tung inbagi mohutta makoina lakhiba lambi magai adom tamna huiyaduna manam namanam laga sakhirami Nongdamba huiyadugi matung illi adum lakpuduna school adugi lampa adu yore lampa adugi maya yorakpadagi huiyado manak nakpada da manam chuchu tarambadagi makoi gi toilet leiribadugi manak tamni yamna yangna pashinkirami aduga toilet adugi thong adubu goro goro kholaga huiyaduna kanna khongi Nongdamba huiyadugi mataw aduda mahak masamak singnabana kaino matorami magi huiyasibu mana yamna kanna khamdoi adubu khamdokpa kari mata yadre toilet asigi thong asibu mana kanna kholaga khongma kari mata lalamde masidagi Nongdamba su thong asigi manak tam naksile nakshunda matamdani Nongdamba su hainataba manungdagi manammi manamase apu masagi manamni manam si tabadagi Nongdamba su asiti manungda kaino maleredana kari leribjanune wakal si khale adubu karigumba wakal amata bhawa mana lamba phangde magi su toslat macha amadi pare yamna kanna nganbade oide thong ado hangdoki hadu Nongdamba kapsille kapsingda matamdadi so lole pambai kari mata leidre adubu manungda kari leibano haibasimtangdi mana khangingba uningmudi phawi huidu mana puthore huidu yamna kanna kholambani adubu namduna pharaga puthore masidagi amu huiyese lampak adugi mayayda mun leiraga manam chu taramme ngaktagi matungdadi huidu yamna yangna muk sengkhirami mana selibase atai maigai amata natte ngasai Memicha bu phumlaga thamkiba school adugi maning adomdani hui adugi tungda Nongdambana yamna kana talai asum tanarakpuduna ngasai gi ma bu phumkiba phumadu yoroba matamdadi hui aduna matek adwaido goro goro kholaga adum khongi Nongdambana toslai kapsilagi yengi yengo matamda su masu khangle mafum ase karigumba khara phumkhre karigumba khara leide habse atai ga sumong manade koda ka tawtholaga amuk men silambagi mong matawdo Nongdambana khange singne asiti kaino maleredana sibu kaino atheng munibidangni kisu kiraklibani pung 10 romsu adum mana huiduba singlingai kawringai matam sida tasingkrabani huidudi khong musung lepte Nongdamba su singnabadagi masu yengningi hogai ningi adubu numidangni na mak tawdi tawdre huidu puraga chalaga habgi wakalamdi khalai huiduna adum leplaga kholambadagi huido yamna phingna mage masado pachong thore aduga Nongdambada yenglaga Nongdambada no onsilaga mana kanna khongi Nongdamba huidugi mataw aduda kadore hadunadi lon phonabadi natte hangi hanglobsu kadi kumakani khong su lepte khongna huido tungadum halle mana tung halliba khonglibado atai kari mata natte Nongdambagi tungda nupi adu leple nupi adu leire nupi aduna Nongdambada mamit khana yenglibado huiduna du ure madu ubadagi huiduna kanna khongmani Nongdambanadi kutu kedorage se ha law kedorage chachila o asumnadi mana yamna khangnabagi mongdona haidi huido mana phaga sangi toba matamda handana tung hanna khongi nupi yodugi akiba phanglaba sakta maduna Nongdambagi tung maktada leplaga mangonda munna yenglibaduda huiduna kanna khonglakpani Nongdamba su magi mong mato du singnabadagi tung othoktuni yengi adubu angakpagi masakni Nongdambana yengthokku matamdadi magi mitadi kari matu ude hui adutana ubani mana leithokkibaga saktam madu phut mangki Nongdamba tasena kiri hui aduna
ꯃꯉꯣꯟꯗ ꯎꯠꯁꯤꯜꯂꯝꯕꯗꯒꯤ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯑꯗꯨꯝ ꯇꯨꯡ ꯑꯣꯜ ꯑꯣꯜꯂ ꯈꯣꯡꯉꯤꯕ ꯃꯥꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯀꯔꯤꯃꯠꯇ ꯎꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯗꯝꯕ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯍꯨꯏꯗꯨ ꯄꯨꯔꯒ ꯆꯠꯅꯕ ꯇꯧꯏ꯫ ꯍꯨꯏ ꯑꯗꯨ ꯃꯥꯅ ꯆꯤꯡꯏ꯫ ꯆꯤꯡꯂꯕꯁꯨ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯃꯛꯇꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯑꯣꯜꯂꯒ ꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯏ꯫ ꯑꯃꯨꯛꯁꯨ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟ, ꯑꯃꯨꯛꯁꯨ ꯅꯤꯡꯍꯟ ꯍꯟ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯏ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯁꯥꯁꯤꯡꯗꯤ ꯍꯥꯏꯔꯤ, ꯎꯅꯥꯁꯤꯡ ꯐꯔ ꯐꯔ ꯅꯣꯝꯂꯤ꯫ ꯍꯨꯏ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯤꯕ ꯃꯥꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤꯅ ꯀꯔꯤꯃꯠꯇ ꯎꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯗꯝꯕ ꯍꯦꯟꯅ ꯄꯥꯈꯠꯂꯛꯄꯅꯤ꯫ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯍꯦꯟꯅ ꯇꯥꯟꯊꯥ ꯑꯃ ꯍꯥꯞꯄꯗꯧꯅ ꯃꯉꯣꯟꯗ ꯄꯪꯀꯤꯗ ꯀꯤꯍꯜꯂꯛꯏ꯫ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯜꯂꯛꯄꯗꯒꯤ ꯃꯥꯅ ꯀꯣꯝ ꯑꯁꯤꯕꯨꯁꯨ ꯐꯨꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯗꯅ ꯍꯨꯏ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯤ꯫ ꯍꯨꯏ ꯑꯁꯤ ꯆꯤꯡꯂ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯍꯣꯜꯂꯒ ꯑꯗꯨꯝ ꯈꯣꯡꯏ꯫ ꯈꯣꯡꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯄꯤꯗꯨꯅ ꯅꯣꯡꯗꯝꯕꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥꯗꯁꯨ ꯅꯣꯡꯗꯝꯕꯕꯨ ꯊꯦꯡꯂꯒꯦ, ꯃꯥꯕꯨ ꯂꯥꯝꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯨꯏ ꯑꯗꯨꯅ ꯎꯕꯅꯤ꯫ ꯎꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯅꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯍꯨꯝ ꯇꯠꯇꯅ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯑꯣꯟꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯒꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯏ꯫ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯇ꯭ꯔꯕꯁꯨ ꯍꯟꯗꯛꯃꯛꯀꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯌꯦꯡꯏ, ꯑꯃꯨꯛ ꯆꯠꯀꯅꯤ, ꯑꯃꯨꯛ ꯄꯨꯟꯅ ꯑꯣꯟꯊꯣꯔꯛꯀꯅꯤ꯫ ꯎꯗꯦ꯫ ꯎꯗꯕꯗꯒꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤ ꯄꯨꯔꯒ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯃꯥꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨꯕꯨ ꯂꯥꯛꯁꯤꯜꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯍꯧꯏ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝ ꯇꯥꯅ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯄꯥꯈꯠꯄꯅꯗꯤ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯗꯝꯕꯗꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯛꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯁꯧꯝ ꯈꯔꯗꯤ ꯃꯥ ꯑꯗꯨꯝ ꯐꯪꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯁꯥ ꯍꯨꯏꯁꯤꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯏ ꯎꯕ ꯐꯪꯏ꯫ ꯃꯁꯤꯅ ꯍꯨꯏ ꯑꯁꯤꯅ ꯀꯞꯄꯒꯨꯝ ꯀꯔꯤꯒꯨꯝ ꯈꯣꯡꯂꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯉꯣꯟꯗ ꯁꯥꯏꯀꯜꯅ ꯊꯣꯝꯂꯝꯈꯤꯕ, ꯃꯈꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤꯕ ꯀꯌꯥ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠ ꯑꯗꯨꯅꯁꯨ ꯍꯨꯏ ꯑꯁꯤꯅ ꯒꯔꯣ ꯒꯔꯣ ꯈꯣꯠꯂꯤꯕ ꯀꯌꯥ ꯑꯁꯦ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯥꯒꯤ ꯍꯨꯏ ꯑꯁꯤ ꯄꯨꯔꯒ ꯅꯣꯡꯗꯝꯕ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯁꯥꯗ ꯄꯥꯈꯠꯈꯤꯕ, ꯏꯄꯥꯏ ꯈꯤꯇꯪ ꯍꯧꯈꯤꯕꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯁꯦ ꯀꯟꯅ ꯀꯟꯅ ꯆꯣꯡꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯦꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯨꯏ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗꯨꯅ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥ ꯊꯦꯡꯅꯩ꯫ ꯃꯃꯥꯅ ꯅꯄꯥꯕꯨꯡꯒꯤ ꯆꯥꯛ ꯄꯤꯔꯝꯂꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯅꯣꯡꯗꯝꯕꯅ ꯄꯤꯔꯝꯃꯦꯗꯤ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝꯕꯗꯧꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯅ ꯈꯪꯏ꯫ ꯃꯃꯥꯅ ꯍꯪꯏ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯣꯡꯗꯝꯕ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯍꯨꯏ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕ ꯀꯥꯗ ꯆꯪꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯔꯤ꯫ ꯋꯥꯈꯜ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯈꯜꯂꯤ, ꯅꯤꯡꯁꯤꯡꯂꯤ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯠꯇꯅ ꯈꯜꯂꯤꯕ? ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯅꯣꯡꯗꯝꯕ ꯈꯪꯗꯕ ꯅꯠꯇꯦ꯫ ꯀꯔꯝꯅ ꯌꯦꯡꯒꯅꯤ, ꯀꯔꯝꯅ ꯊꯤꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨꯝ ꯈꯜꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯑꯃ ꯀꯝꯗꯧꯔꯤ? ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯩꯀꯥꯏꯗ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯂꯧꯔꯨꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯔꯕ ꯇꯨꯡ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯔ ꯀꯤꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒ ꯃꯥꯒ ꯊꯦꯡꯒꯥꯏꯅꯕꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯪꯈꯤꯕ꯭ꯔꯥ? ꯇꯣꯃꯥꯜꯁꯨ ꯈꯨꯝꯃꯤ, ꯈꯪꯗꯦꯅꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯁꯛ ꯑꯁꯤꯕꯨ ꯃꯥꯅ ꯎꯈꯤꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯝꯗꯧꯕ? ꯃꯈꯣꯏꯗꯤ
Mara layrurabani na pangpada pakhale, pangchingni singni. Magi nupi na makhumli. Ish, akoy bukhalumdradi phanida. Karigumba khangkiba tarabadi, hayengwai. Karigumba tanjada manamani narakpa tarabadi, bera kagaduribani. Adu ngaikuni. Nupi machado, magi masadasu pathapum thabadona tawi. Mana taramliba tole adusu manam chilhawi. Adubu hayengwai mina karigumba khang oidrani. Tomana kumi. Adugidi kisum torida. Suti thagib sukidri. Numit 15 rom henadi skun kadabu wale. Manam dubudi adum phakinida. Aishu nupa masadu kanano habise. Khaningbudi phawi. As mana karigumba khalamlabadi bera kaduribani. Ibani sibu isa sipura kamatam khara suti lothlaga kadai dunama hokrasira. Makhoi pakhatpaduna wari kaya amasane. Numidang adu tumthabu sunya yakiba nate. Kari karam tawsige habagi wa khudimag tanaba khannabu loire. Aduga numidang asima potharasi haduna matay manaw anido potharami. Nongalakle. Nongdamba tumba hugatpaga makhoi ngarang lawjayba loikitabadugi ngasi lawjayba lusinnaba thaurang tawri pochai lusille. Adubu pochai lusinna mahak ngasi di anganba oibasida toilet adugi maramda khangningba kariguma kharadi adum phawri. Khara nganna makhoi ki cycle adu putholaga lawda pugudaba pochai sing puna ayu angan basida Nongdamba cycle thorga lae. School adugi phawdok pa yaba labuk mai kai chakhitingai lambi mudugi mayai leplega Nongdambana aibu angan basu oire ngyak tak chalagi yengsirani. Wakal lasina adum mang thadra pusin bedaki school adugi lampak lomda mu Nongdamba cycle thojile. Lampa adu cycle adu khame aduga ngarangi mana chingna kiba tole adom da hana sangi. Tole adom da mana chalaga manak na dai su lepli. Adu su manna masi khara dum namli. As aibu kadum da giyengani sibo. Asum khanna tole adugi akoibada koina setpa matamdadi tole adugi hek maning maktada plus ki mongi sinbonda thongnaw macha ma phalibado Nongdamba urami. Ahobi mudlaine. Madu ubadagi Nongdamba madugi manak tamna sangi. Wangbadi khara wangi. Hek lepdaga yengbasu uba phangma nate. Phangdabasu mana ahobi adugi nakallamadaba khutuna paraga masado yankhallaga kari leibano haduna manung adu yengthanaba tawi. Ahobi dudagi thorakpa manam maduna Nongdambagi masada bang pujili. Mana yengthaba matamdadi kanagumba nupi amana toilet adugi thongna ngatharaga mangon mamit khana muni yenglabadu urami. Madu ubada Nongdamba khangboi kariyoi kanano asumna haraga mahak yala madudagi makhara tare. Pakatpana masapuma swai laukre. Kaino mamit japjung nupi amale siba mira laire siba. Kanano siba chingdabana muktoiba kaino matokhrabani. Makata na yegada busukire. Mana sumna makara turaga kina leringai talakasidani. Khara laptakna kanagumba nupa amana lampa adomda hakchang sajeloi kadiyo jilakpado Nongdamba urami. Mahak ubadagi Nongdamba nupa adugi manak tamna yamang jang chilai. Nupa adugi manakta mahak phingna lebi. Masa pumba sor kana suhole. Aduga nupa adu mana harami. Tawbe asigi toilet sida kainom lehore. Amti yengsilawne. Nupa adasu toilet dugi manungda kainom leire habasida ha kari leriba phingna chilai. Aduga toilet asigi manungda nupi ma taraga lei habaduda mahaksu Nongdambana haibadu thaduna yengi. Mana yengo matamdabudi manam namthibagumba karigumba khadi nami. Adubu manungda karimata leibadu ude. Nupadana asida kisum leitena. Kaino asida kisum leitiye. Nongdamba nupaduna leite harakpuda asing leitabrane. Nongdamba nami yengi. Yelba matamdadi karimata leramdre. Nongdamba mana khara kiringai wakhanara habagi makhale. Aiki wakhan ora male. Ado asigi manam sibu kari manam no. Nupaduna khumi. Manungda usigumba hudongumba
ꯑꯁꯤꯕꯒꯤ ꯑꯄꯨꯝꯕ ꯁꯥꯃꯅꯝꯁꯨ ꯃꯥꯜꯂꯤꯗ ꯄꯨꯅꯨ ꯁꯨꯇꯤ ꯊꯥꯈꯤꯕꯒꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯆꯪꯅꯗꯕꯗꯒꯤ ꯑꯗꯨꯝ ꯃꯅꯝ ꯆꯦꯜꯂꯤꯕꯅꯤ ꯐꯖꯈꯤꯅꯤꯗ ꯅꯨꯄꯥ ꯑꯁꯤ ꯊꯧꯋꯥ ꯁꯥꯔꯟꯗꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯕꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯉꯥꯛꯇꯪ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯑꯃꯨꯛꯁꯨ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯃꯅꯤꯡꯂꯣꯝꯗ ꯌꯧꯔꯦ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏꯒꯤ ꯐꯨꯝꯂꯤꯕ ꯈꯔ ꯂꯩꯇꯦꯝ ꯃꯥꯟꯅꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯅꯣꯡꯗꯝꯕꯅ ꯆꯞ ꯂꯦꯞꯄꯤ ꯑꯁꯤꯗꯕꯨ ꯀꯔꯤ ꯂꯩꯕꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯣꯒꯥꯏꯔꯒ ꯌꯦꯡꯁꯤꯗꯥꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯇꯞꯅ ꯄꯥꯛꯊꯔꯒ ꯃꯈꯨꯠꯇꯨꯅ ꯍꯣꯒꯥꯏꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯁꯣꯝ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯗꯝꯕꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯗꯣ ꯅꯣꯡꯗꯝꯕꯅ ꯎꯔꯝꯃꯤ ꯅꯣꯡꯗꯝꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯣꯠꯂꯝꯂꯒ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯅꯣꯝꯅ ꯃꯉꯣꯟꯗ ꯄꯥꯛꯊꯔꯒ ꯌꯦꯡꯈꯤꯕꯗꯣ ꯅꯣꯡꯗꯝꯕꯅ ꯎꯕꯗꯒꯤ ꯅꯣꯡꯗꯝꯕ ꯂꯦꯞꯄꯤ ꯑꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯤꯔꯅꯦ ꯃꯥ ꯈꯣꯠꯄꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯒꯦ ꯑꯃꯨꯛ ꯊꯣꯔꯛꯏ ꯈꯣꯠꯄꯗꯤ ꯈꯣꯠꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯡꯗꯝꯕꯗꯨꯅ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛ ꯅꯠꯇꯁꯥ ꯈꯪꯗꯁꯥ ꯌꯥꯝꯅ ꯐꯤꯡꯅ ꯄ꯭ꯔꯕꯝ ꯆꯠꯂꯤ ꯅꯣꯡꯗꯝꯕꯁꯨ ꯈꯔ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯔ ꯐꯤꯡꯅ ꯆꯠꯂꯤ ꯍꯥꯏꯔꯤꯕꯇꯅꯤ ꯅꯣꯡꯗꯝꯕꯅ ꯍꯥꯟꯅ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯃꯁꯛꯄꯨꯗꯤ ꯅꯣꯡꯗꯝꯕꯅ ꯎꯗꯦ ꯇꯨꯡꯂꯣꯝꯗꯒꯤꯗꯤ ꯎꯔꯦ ꯅꯣꯡꯗꯝꯕꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯅꯨꯄꯥ ꯑꯗꯨ ꯈꯔ ꯆꯠꯂꯝꯕꯗꯒꯤ ꯅꯣꯡꯗꯝꯕꯅ ꯇꯥꯟꯅꯔꯒ ꯀꯧꯔꯛꯄꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯅꯣꯡꯗꯝꯕ ꯃꯅꯥ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯗꯝꯕꯅ ꯑꯦ ꯇꯥ ꯇꯣꯃꯥꯜ ꯑꯣ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯅꯣꯡꯗꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯇꯣꯃꯥꯜꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯣꯃꯥꯜꯅꯁꯨ ꯅꯣꯡꯗꯝꯕ ꯃꯁꯛ ꯈꯪꯉꯤ ꯂꯩꯀꯥꯏꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯟ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯇꯥ ꯇꯣꯃꯥꯟꯗꯤ ꯅꯣꯡꯗꯝꯕꯁꯨ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯆꯧꯀꯤꯗꯥꯔꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯅꯤ ꯇꯣꯃꯥꯟꯅ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯩꯗꯤ ꯋꯥꯀꯤꯡ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯁ꯭ꯀꯨꯜꯁꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯟꯅꯗꯕꯁꯤꯗ ꯑꯇꯣꯞꯄꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯅꯪꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯕ ꯅꯣꯡꯗꯝꯕꯅ ꯇꯥ ꯇꯣꯃꯥꯜ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯅꯤꯡꯗ ꯀꯩꯅꯣꯝꯃ ꯐꯨꯝꯂꯒ ꯂꯩꯕ ꯑꯃ ꯇꯧꯏꯅꯦ ꯇꯣꯃꯥꯜꯅ ꯑꯦ ꯀꯔꯤ ꯐꯨꯝꯂꯤꯕ ꯈꯪꯗꯁꯥ ꯃꯥꯅ ꯍꯪꯕꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯋꯥꯈꯟꯗ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯅꯣꯡꯗꯝꯕꯅ ꯈꯪꯗꯦ ꯇꯥ ꯇꯣꯃꯥꯜ ꯑꯗꯨꯒ ꯑꯁꯤꯒ ꯇꯣꯏꯂꯦꯠꯁꯦ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯈꯔ ꯆꯦꯜꯂꯤꯅꯦ ꯑꯁꯤꯕꯨ ꯃꯅꯨꯡꯗ ꯎꯆꯤꯒꯨꯝꯕ ꯍꯧꯗꯣꯡꯒꯨꯝꯕ ꯁꯤꯔꯒ ꯇꯥꯕ ꯖꯥꯠꯂꯅꯦ ꯇꯣꯃꯥꯜ ꯆꯤꯡꯅꯕꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯤ ꯇꯣꯃꯥꯜꯅ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯕꯁꯤ ꯆꯪꯉꯤꯕ ꯅꯣꯡꯗꯝꯕꯅ ꯑꯩ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯑꯩꯈꯣꯏ ꯂꯧꯖꯕ ꯂꯣꯏꯗꯕꯒꯤ ꯆꯥꯛ ꯄꯤꯕ ꯆꯠꯂꯨꯕꯅꯤ ꯑꯩꯒꯤ ꯍꯨꯏꯗꯨ ꯄꯨꯔꯒ ꯑꯩꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯥꯏꯀꯜ ꯑꯁꯤ ꯀꯟꯅ ꯊꯧꯔꯒ ꯑꯩꯉꯣꯟꯗ ꯊꯣꯝꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯥꯏꯀꯜꯗ ꯊꯣꯝꯈꯤꯕꯗꯒꯤ ꯑꯩ ꯉꯥꯛꯇꯪ ꯇꯨꯏ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕꯅꯤ ꯇꯥ ꯇꯣꯃꯥꯜ ꯁ꯭ꯀꯨꯜꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯕ ꯂꯩꯔꯕ ꯖꯥꯠꯂꯅꯦ ꯇꯣꯃꯥꯜꯅ ꯆꯤꯡꯅꯅ ꯑꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯪꯉꯣꯟꯗ ꯁꯥꯏꯀꯜꯅ ꯊꯣꯂꯝꯕꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅꯣꯡꯗꯝꯕꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤꯕꯅꯤ ꯇꯣꯃꯥꯜꯅ ꯍꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯄꯁꯨ ꯂꯥꯛꯀꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯀꯣꯏꯅ ꯆꯠꯄꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅꯁꯨ ꯎꯕꯅꯤꯅ ꯃꯃꯥꯡꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯐꯥꯟ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯋꯥꯊꯣꯛ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯡꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯈꯔ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯏꯅꯕꯒꯤꯁꯨ ꯕꯦꯔꯥ ꯂꯩꯇꯕꯅꯤ ꯑꯗꯣ ꯃꯇꯨꯡꯗ ꯆꯪꯒꯅꯨ ꯑꯗꯨꯒ ꯑꯇꯩ ꯂꯩꯕ ꯂꯩꯇꯕꯒꯤꯁꯨ ꯀꯟꯅ ꯊꯤꯔꯨꯅꯨ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯥꯎ ꯆꯠꯁꯤꯜꯂꯥꯎ ꯇꯣꯃꯥꯜꯅ ꯋꯥꯔꯤꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯔꯒ ꯅꯣꯡꯗꯝꯕꯕꯨ ꯆꯠꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯌꯧꯔꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯤ ꯇꯥ ꯇꯣꯃꯥꯜ ꯑꯩꯗꯤ ꯂꯧꯗ
ngarang lojeba lusindabagi chalibani aidi lawdo chakhrage Toman ado matungdadi asona kya changunuko lalaktam bakana busunatabani na hayeng pochai mangba tai tai to butarabadi nanguna tainabini phare phare chalo chalo Nongdamba mafam adugi chingnaba kariguma khara lebado yeningmadi yamna phawkibani adubu ta Tomal gi waising aduna masara chingnaba nungaitaba khara phawbadagi Nongdamba yenunga phana phawrbasu adum magi lowtamna cycle thorga chakhirami Toman matomta school dugi lampakta lebligi lehuri wakhan jadat khali ish karino oh ngarangi numita ina second thomudisidi masiki nupa masa sidena mana de kurum sa Khangnaba adabu school asigi maningda kariguma mafumle haribse mana kariguma hokaiduna yengi butarabadi bera kanarakani adudi ai kari to butai ayu masalage ai gnu piga thorang amachinda biyarroi aduga mahakpu amukhanna school asigi manakta lakpa tannaba changba kinaba aina thorang am yalage madunat bataragadi punna sunarakpa tare asumna fattabagi wakhalama Tomana sagalami karibu thokadori hayengi tangka amuk mayam punna ngaiminarasi mayam orebada warina chumna amuka hanna ikok no na khurumjari